Ngasi Coalition Against Drug and Alcohol Kada Jiribam Jiri Development Organization JDO Amadi Jiri Police ki team amagaloinena Manipur Amadi Assam ani gilona bada thong mathakta Manipur gi wangmada gi sanglakpa gari masa amadi gari asobo singda mayai kaba polam sing sek tobu drive sathakre ngasi chathakiba drive adugumari lenana Kada Jiribam gi President Y Sumati Devina phongtorokibada ngasi Jiribam da laiba Coalition Against Drug and Alcohol Kada Jiri Development Organization JDO Amadi Jiribam Police ki team amagapunna Kumjal Singani Kungani Toy Losilapagi Aroy Banumi December Gitang Kuntra Matoi Amade Hayang and Osahi Hoboga Mari Lena Naha Webasing Amaya Kavanisaki Polam season of Bating and Bapandam da Kontanga Silokapane Maroina Yumlonaba Asam the Ginisaki Polam Sing Pusilatuna Jiribam the Lady Banaha Oina Amadi Naha Oibakia Harau Kumai Gimingda Nishaki Polam Sing Seasonary Masi Matam Sana Ting Hoba Matau Tabadagi Maruina Asam the Gisang Pagari Sing Sek Tawune Masinatung the Horagli Banaharo Sing Asina Afava mi Amam Oinaba Amade Makogi Tungi Punsida Hena Yaipaba Oiduna Kunagi Afava Yumbirel Oena Bagidamata Ikoinanga Sigi Driver Sitabane Masida Miam Punamanga Mating Bangvio Hake Nasi Ikoi Kada Amadi Coalition Against Drugs and Alcohol aduga police team aduga Jiri Development Organization Ikoi Punna 2022 gi 31st December gi aroiba numit asida aikona tuyen wangmadagi changsilapa asigumba nisanu chabu salapa sing asi tinana ba aikona try chathajabani adu masi aikona tungda ho naharun sinasi athaba mi ama oina ba aduga makoi ponsidu hena yai phaba oina bagi aphaba angang ama oina bagi aphaba jati gi jindi ama oina bagi lambe da chansin bagi damata aikoina asin thabaga satha jabani